ꯑꯔꯣꯟꯕ ꯋꯥꯔꯤꯒꯤ ꯀꯥꯇꯨꯞ ꯑꯃ ꯌꯧꯔꯛꯂꯦ꯫ ꯀꯩꯅꯣ ꯑꯃ ꯂꯩꯒꯗꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯅꯥꯀꯣꯡ ꯁꯦꯡꯗꯣꯛꯇꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯆꯤꯟꯗꯨꯅ ꯂꯩꯕ ꯇꯥꯈꯤ꯫ ꯀꯤꯝꯅꯨꯕꯨ ꯃꯤꯍꯥꯠꯄꯤ꯫ ꯄꯥꯎ ꯊꯧꯗꯣꯛꯀꯤ ꯃꯔꯨꯝꯗ ꯄꯥꯎ ꯋꯥꯔꯤ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯖꯦꯅꯤꯅ ꯉꯛꯅ ꯍꯪꯖꯩ, ꯀꯔꯤ? ꯏꯃꯥ ꯅꯪꯕꯨ ꯃꯤꯍꯥꯠꯄꯤ? ꯅꯪꯒꯤ ꯑꯃꯣꯠꯄ ꯅꯄꯥ ꯕꯥꯃꯣꯟ ꯕꯤꯍꯥꯔꯤ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ, ꯃꯤꯅ ꯍꯥꯠꯄ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯄꯥꯕꯨ ꯅꯪꯅ ꯍꯥꯠꯄ? ꯀꯔꯤꯒꯤ? ꯋꯥꯔꯤ ꯑꯗꯨ ꯇꯥꯈꯣ꯫ ꯀꯤꯝꯅꯨꯅ ꯃꯈꯥ ꯆꯠꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯇꯝꯃꯤ꯫ ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯕꯨ ꯂꯩꯁꯥꯔꯤꯉꯩꯗ ꯑꯔꯣꯜ ꯑꯊꯨꯞꯀꯤ ꯀꯔꯕꯥꯔ ꯇꯧꯏ ꯍꯥꯏꯖꯅꯗꯨꯅ ꯅꯣꯡꯃ ꯐꯥꯈꯤ꯫ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯊꯝꯈꯤ꯫ ꯑꯩꯕꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕꯤꯈꯤ꯫ ꯑꯍꯤꯡ 4-5 ꯁꯔꯥꯛ ꯇꯝꯗꯨꯅ ꯁꯥꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯁꯥꯅ ꯌꯥꯅꯤꯡꯗꯅ ꯅꯝꯗꯨꯅ ꯂꯧꯕꯅꯤ꯫ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯃꯤꯖꯣꯒꯤ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ, ꯒꯣꯖꯥꯗꯧ ꯀꯧꯏ꯫ ꯃꯍꯥꯛꯀ ꯑꯩꯒ ꯂꯨꯍꯣꯡꯈꯤꯗ꯭ꯔꯦ, ꯀꯥꯏꯅꯈꯤ꯫ ꯃꯍꯥꯛ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯆꯪꯈꯤꯗꯨꯅ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯍꯥꯛ ꯕꯤꯍꯥꯔꯤ ꯁꯥꯍꯦꯕꯀꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯍꯥꯛ ꯄꯣꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯖꯤꯠ ꯁꯥꯍꯦꯕꯁꯨ ꯈꯪꯅꯈꯤ꯫ ꯑꯔꯣꯜ ꯑꯊꯨꯞꯀꯤ ꯀꯔꯕꯥꯔ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯔꯛꯈꯤ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯪꯅ ꯆꯍꯤ 10ꯃꯨꯛ ꯁꯨꯕ ꯃꯇꯝꯗ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯒꯣꯖꯥꯊꯧ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯄꯤꯁꯇꯣꯟ ꯑꯃ ꯄꯤꯔꯝꯃꯤ, ꯃꯗꯨꯅ ꯕꯤꯍꯥꯔꯤ ꯍꯥꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒ ꯑꯃꯨꯛ ꯄꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯀ꯭ꯋꯥꯇꯔꯗ ꯄꯥꯔꯇꯤ ꯑꯃ ꯇꯧꯏ꯫ ꯀꯨꯜꯖꯤꯠ ꯁꯥꯍꯦꯕꯁꯨ ꯂꯥꯛꯏ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯒꯣꯖꯥꯗꯧꯒꯤ ꯀꯥꯡꯕꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏ, ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯑꯩꯅ ꯅꯥꯔꯣꯟꯗ ꯕꯤꯍꯥꯔꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯎꯈꯤꯗꯦ꯫ ꯒꯣꯖꯥꯗꯧꯗꯤ ꯈꯪꯈꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯨꯂꯤꯁ ꯑꯇꯩꯅ ꯀꯥꯞꯅꯔꯛꯄꯗꯒꯤ ꯒꯣꯖꯥꯗꯧ ꯆꯦꯟꯈ꯭ꯔꯦ, ꯃꯇꯨꯡ ꯏꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯕꯤꯍꯥꯔꯤꯅ ꯁꯤꯔꯝꯗꯥꯏꯗ ꯑꯩꯕꯨ ꯑꯃꯗꯤ ꯅꯪꯕꯨ ꯀꯨꯜꯖꯤꯠꯇ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯥꯗ ꯂꯩꯔꯤꯉꯩꯗ ꯀꯨꯜꯖꯤꯠ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯏ, ꯀꯔꯕꯥꯔꯒꯤ꯫ ꯑꯩꯕꯨ ꯊꯦꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯁꯤꯟꯅꯕ ꯇꯥꯈꯤꯕꯅꯤ꯫ ꯖꯦꯅꯤꯅ ꯍꯪꯉꯤ, ꯒꯣꯖꯥꯗꯧꯗꯤ ꯀꯝꯗꯧꯅ? ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯐꯥꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯏꯃꯥ, ꯅꯪꯗꯤ ꯌꯥꯝꯅ ꯉꯛꯏꯅ꯫ ꯖꯦꯅꯤ, ꯅꯪ ꯏꯃꯥꯕꯨ ꯁꯥꯎꯀꯅꯣ꯫ ꯑꯩꯅ ꯅꯄꯥꯕꯨ ꯍꯥꯠꯈꯤ, ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯍꯥꯛꯇꯁꯨ ꯅꯠꯇꯅ ꯁꯛꯇꯤ ꯄꯥꯏꯕ ꯃꯈꯣꯏꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯎꯠꯂꯒ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯆꯝꯅ ꯁꯥꯠꯆꯕꯤ ꯅꯤꯡꯉꯣꯜ ꯀꯌꯥꯒꯤ ꯃꯐꯤ ꯍꯥꯏꯗꯣꯛꯍꯜꯂꯤ, ꯅꯩꯊꯠꯂꯤ, ꯀꯔꯤꯒꯨꯝꯕꯗ ꯍꯥꯠꯄꯤꯈꯤ꯫ ꯄꯨꯂꯤꯁꯅ ꯁꯤꯐꯥꯏꯅ ꯃꯔꯥꯜ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯐꯥꯈꯤꯕ ꯂꯩꯁꯥꯕꯤ, ꯃꯁꯛ ꯐꯖꯕꯤ ꯀꯌꯥꯕꯨ ꯁꯔꯪ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯎꯍꯧꯕ ꯁꯥꯈꯤ ꯀꯅꯥꯅ ꯄꯤꯒꯅꯤ? ꯖꯦꯅꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯐꯖꯕ ꯋꯥꯔꯤ ꯑꯃꯒꯤ ꯂꯤꯈꯨꯟ꯫ ꯀꯤꯝꯅꯨꯒꯤ ꯊꯧꯅꯥ ꯑꯃꯔꯣꯝꯗ ꯊꯥꯒꯠꯅꯤꯡꯉꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯕꯨ ꯍꯥꯠꯂꯒ ꯂꯃꯟ ꯈꯨꯝꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯍꯥꯛꯅ ꯌꯦꯅꯈꯥ ꯄꯧꯗꯥꯕꯗꯒꯤ ꯐꯪꯈꯤꯕ ꯁꯍꯔꯒꯤ ꯑꯃꯣꯠꯄ ꯒꯂꯤ ꯀꯌꯥꯒꯤ ꯋꯥꯔꯤ, ꯑꯉꯛꯄ ꯀꯌꯥꯅꯤ꯫ ꯏꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯔꯛꯈꯤ꯫ ꯖꯦꯅꯤ ꯑꯉꯥꯡ ꯄꯣꯛꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯃꯃꯥꯅ ꯑꯉꯥꯡ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯃꯨꯛ ꯍꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯜ ꯍꯣꯡꯈ꯭ꯔꯦ꯫ ꯃꯦꯂꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯖꯦꯅꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯊꯨꯒꯥꯏꯕꯤꯔꯝꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯃꯣꯏ ꯑꯅꯤꯔꯛ ꯐꯥꯎꯕꯗꯤ ꯀꯥꯏꯔꯦ꯫ ꯑꯉꯛꯄ ꯃꯤꯍꯥꯠꯀꯤ ꯑꯔꯣꯟꯕ ꯄꯥꯎꯈꯣꯡ ꯑꯃꯗꯤ ꯐꯣꯡꯂꯦ꯫ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯂꯤꯈꯨꯟꯁꯨ ꯐꯪꯂꯦ꯫ ꯁꯣꯛ 1960 ꯖꯨꯟꯒꯤ ꯇꯥꯡ 29ꯒꯤ ꯑꯍꯤꯡꯗ ꯃꯅꯤꯍꯥꯔ ꯁꯥꯍꯦꯕ ꯍꯥꯠꯈꯤꯕ ꯑꯅꯤ ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯉꯛꯏ꯫ ꯍꯦ ꯒꯂꯤ ꯅꯝꯕꯔ 27, ꯃꯤꯍꯥꯠꯄ ꯑꯅꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯗꯤ ꯀꯝꯗꯧꯅ ꯂꯤꯒꯅꯤ? ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯗꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯪꯂꯩ ꯄꯥꯎꯃꯤꯅ ꯀꯝꯗꯧꯅ ꯐꯣꯡꯒꯅꯤ? ꯂꯪꯖꯤꯟ ꯊꯤꯕ
ꯑꯃꯣꯠꯄ ꯒꯜꯂꯤꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯀꯦ.ꯄꯤ. ꯁꯤꯡꯍ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯉꯛ ꯅꯣꯝꯅ ꯅꯣꯝꯅ ꯑꯩꯕꯨ ꯌꯦꯡꯂꯛꯏ꯫ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯝꯗꯨꯅ ꯊꯛꯏ꯫ ꯑꯩꯉꯣꯟꯗꯁꯨ ꯃꯆꯩ ꯑꯃ ꯂꯥꯜꯂꯛꯏ꯫ ꯂꯧꯗꯨꯅ ꯊꯛꯂꯦ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕ ꯑꯃꯗꯤ ꯎꯔꯛꯂꯦ꯫ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯦꯂꯩ ꯁꯥꯍꯦꯕ, ꯐꯖꯩꯅꯦ ꯑꯗꯣꯝꯒꯤ ꯂꯪꯅꯥ ꯂꯪꯖꯤꯟ꯫ ꯀꯦ.ꯄꯤ.ꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯊꯥꯒꯠꯂꯛꯏ꯫ ꯑꯗꯣꯝꯗꯤ ꯇꯁꯦꯡꯅꯃꯛ ꯀꯪꯂꯩꯄꯥꯎ ꯃꯤꯅꯤ, ꯑꯔꯣꯟꯕ ꯑꯦꯖꯦꯟ ꯑꯃꯁꯨꯅꯤ ꯍꯥꯏꯕ ꯌꯥꯔꯦ꯫ ꯅꯠꯇꯦ, ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯆꯨꯝꯅ ꯈꯪꯂꯨꯕꯒꯤ ꯋꯥꯅꯤ꯫ ꯃꯅꯤꯍꯥꯔ ꯍꯥꯠꯄ ꯑꯅꯤꯗꯨꯁꯨ ꯊꯤꯔꯤꯕꯅꯤ꯫ ꯉꯥꯏꯈꯣ, ꯋꯥ ꯑꯃꯗꯨꯝ ꯍꯪꯖꯒꯦ꯫ ꯇꯥꯛꯄꯤꯌꯨ, ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯀꯦ.ꯄꯤ. 606 ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯃꯤꯡ ꯇꯥꯕꯤꯔꯕ꯭ꯔꯣ? ꯃꯅꯤꯍꯥꯔ ꯍꯥꯠꯄꯗꯨ ꯀꯦ.ꯄꯤ. 606 ꯑꯣꯏꯔꯝꯒꯗ꯭ꯔ ꯅꯤꯡꯏ꯫ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯥꯒꯤ ꯑꯣꯏꯅ ꯂꯛꯅꯩ꯫ ꯀꯅꯥꯅ ꯈꯪꯕ, ꯑꯗꯣꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯀꯦ.ꯄꯤ. 606ꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯃ ꯑꯩꯁꯨ ꯐꯪꯖꯔꯦ꯫ ꯃꯤꯁꯛꯇꯨ ꯊꯤꯔꯤꯕꯅꯤ꯫ ꯆꯤꯊꯤꯗ ꯏꯔꯛꯏ, "ꯏꯗꯤꯇꯔ ꯑꯃꯒꯤ ꯑꯆꯨꯝꯕ ꯇꯧꯕꯤꯌꯨ, ꯑꯆꯨꯝꯕ ꯏꯕꯗ ꯀꯂꯝ ꯃꯆꯤꯟ ꯊꯩꯕꯤꯒꯅꯨ"꯫ ꯀꯦ.ꯄꯤ. 606 ꯑꯍꯤꯡꯒꯤ ꯃꯤꯔꯣꯜꯅꯤ꯫ ꯑꯩꯁꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯗꯥꯏꯔꯤ ꯑꯃ ꯄꯤꯔꯝꯃꯤ꯫ ꯗꯥꯏꯔꯤ? ꯀꯦ.ꯄꯤ. ꯁꯤꯡꯍꯅ ꯑꯩꯕꯨ ꯉꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯂꯦ꯫ ꯁꯣꯇꯣ ꯁꯥꯍꯦꯕꯀꯤ ꯃꯥꯡꯈꯤꯕ ꯗꯥꯏꯔꯤ ꯑꯗꯨꯗꯨꯝ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯉꯁꯤꯒꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯅ ꯄꯥꯎꯁꯦ ꯌꯦꯡꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯗꯤ ꯀꯦ.ꯄꯤ. 606 ꯍꯥꯏꯕꯁꯤ ꯁꯣꯇꯣ ꯁꯥꯍꯦꯕꯂꯥ? ꯏꯃꯥ ꯂꯩꯕꯥꯛ ꯄꯥꯕ ꯂꯣꯏꯔꯦ꯫ ꯊꯣꯏꯅ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯑꯉꯛꯄ ꯄꯥꯎꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯁꯥꯏꯀꯜ ꯃꯥꯡꯈꯤꯕ, ꯃꯤ ꯃꯥꯡꯕ, ꯃꯅꯤ ꯕꯦꯒ ꯇꯥꯍꯧꯕ ꯑꯃꯗꯤ ꯆꯦ ꯆꯥꯡ ꯈꯨꯟꯕꯒꯤ ꯄꯥꯎ ꯈꯔꯗꯤ ꯃꯌꯥꯎꯔꯤ꯫ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯁꯣꯇꯣ ꯁꯥꯍꯦꯕꯀꯤꯅꯤ꯫ ꯑꯁꯨꯝꯅ ꯏꯔꯝꯃꯤ: "ꯃꯥꯡꯈꯤꯕ ꯗꯥꯏꯔꯤ ꯍꯟꯕꯤꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯈꯨꯠꯅꯥꯡ ꯆꯥꯔꯕ ꯑꯃꯗꯤ ꯑꯃꯟꯕ ꯗꯥꯏꯔꯤ ꯑꯃ ꯁꯥꯃꯨ ꯃꯈꯣꯡꯗꯒꯤ ꯄꯥꯎꯅꯥ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯀꯩꯁꯥꯝꯄꯥꯠ ꯊꯣꯡꯈꯣꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯥꯍꯧꯔꯦ꯫ ꯀꯩꯗꯧꯉꯩꯅꯣ ꯍꯥꯏꯕꯗꯤ ꯇꯪꯗꯥꯡꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨ ꯉꯥꯎꯗꯨꯅ ꯆꯠꯂꯤꯉꯩꯗ ꯃꯤꯅ ꯁꯠꯂꯝꯕꯁꯨ ꯌꯥꯏ꯫ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯥꯏꯔꯤꯅꯤ꯫ SBI ꯕꯦꯡꯛ ꯏꯝꯐꯥꯜꯒꯤ ꯕꯦꯂꯦꯟꯁ ꯂꯩꯇꯕ ꯄꯥꯁꯕꯨꯛ ꯑꯃꯒ ꯆꯦꯛꯕꯨꯛ ꯑꯃꯒ ꯌꯥꯎꯈꯤꯕꯅꯤ꯫ ꯃꯈꯥꯗ ꯃꯤꯡ ꯄꯔꯦꯡ ꯄꯤꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯃꯆꯤꯠ ꯑꯃꯗꯤ ꯃꯄꯨꯝ ꯄꯨꯍꯧꯕ ꯅꯠꯇ꯭ꯔꯒ ꯅꯤꯍꯧꯕ ꯁꯦꯟꯗꯣꯜ ꯃꯁꯤꯡ ꯈꯔ ꯌꯥꯎꯈꯤꯕꯅꯤ꯫ ꯍꯥꯎꯕꯝ ꯅꯕꯀꯨꯃꯥꯔ, ꯏꯟꯖꯤꯅꯤꯌꯔ ꯈꯨꯔꯥꯏ, ꯂꯨꯄꯥ 1,500꯫ ꯁꯤꯅꯥꯝ ꯗꯣꯛꯇꯔ ꯕꯤꯖꯣꯏ, ꯊꯥꯡꯃꯩꯕꯟ ꯈꯨꯌꯥꯊꯣꯡ, ꯂꯨꯄꯥ 1,500꯫ M.K. ꯁꯥꯍꯦꯕ, ꯄꯥꯎꯅꯥ ꯀꯩꯊꯦꯜ, ꯂꯨꯄꯥ 1,000꯫ M. ꯃꯦꯂꯩ, ꯃꯣꯏꯔꯥꯡ ꯂꯩꯔꯛ, ꯂꯨꯄꯥ 550꯫ ꯎꯃꯦꯁ ꯍꯣꯇꯦꯜ, ꯄꯥꯎꯅꯥ ꯀꯩꯊꯦꯜ, ꯂꯨꯄꯥ 350꯫ ꯌꯨꯌꯣꯟꯕꯤ ꯇꯔꯨꯕꯤ, ꯀꯈꯨꯂꯣꯡ ꯈꯨꯟꯊꯛ, ꯂꯨꯄꯥ 1,950 ꯫ ꯗꯥꯏꯔꯦꯛꯇꯔ ꯃꯅꯤꯍꯥꯔ, ꯄꯥꯎꯅꯥ ꯀꯩꯊꯦꯜ, ꯂꯨꯄꯥ 300 ꯄꯩꯁꯥ 25꯫ ꯀꯦ.ꯄꯤ. ꯁꯤꯡꯍ, ꯏꯗꯤꯇꯔ, ꯏꯃꯥ ꯂꯩꯄꯥꯛ, ꯂꯨꯄꯥ 100꯫ ꯑꯄꯨꯟꯕ ꯁꯦꯟꯗꯣꯜ ꯂꯨꯄꯥ 8,701 ꯄꯩꯁꯥ 75꯫ ꯃꯊꯛꯀꯤ ꯑꯁꯤ ꯅꯠꯇꯕ ꯑꯇꯩ ꯃꯆꯥ ꯃꯁꯨꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯊꯥꯖꯗ꯭ꯔꯦ꯫ ꯁꯦꯟꯗꯣꯜꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯩꯁꯥ ꯑꯣꯏꯅ ꯁꯤꯡꯕ ꯉꯝꯕꯒꯤ ꯄꯥꯝꯕꯩ ꯂꯩꯖꯗ꯭ꯔꯦ꯫ ꯁꯦꯜ ꯃꯄꯨꯁꯤꯡꯅ ꯀꯣꯛꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯊꯤꯀꯥꯗꯥꯔ, ꯗꯣꯛꯇꯔ, MLA ꯅꯠꯇ꯭ꯔꯒ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯥꯏꯔꯤ ꯑꯗꯨ ꯈꯨꯟꯕꯤꯔꯕꯗꯤ ꯏꯁꯥꯗ ꯍꯟꯕꯤꯔꯛꯀꯅꯨ꯫ ꯁꯦꯟꯗꯣꯜꯁꯤꯡ ꯑꯗꯨ ꯃꯄꯨꯁꯤꯡ ꯑꯁꯤꯗ ꯈꯔ ꯁꯤꯡꯗꯣꯛꯄꯤꯈꯣ꯫ ꯋꯥꯔꯦ ꯅꯪꯂꯦ ꯄꯨꯟꯁꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯤꯌꯥꯝꯒꯤ ꯁꯣꯇꯣ ꯁꯥꯍꯦꯕ, ꯁꯔꯥꯕꯤ꯫ ꯁꯣꯇꯣ ꯁꯥꯍꯦꯕꯀꯤ ꯗꯥꯏꯔꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯈꯤꯗꯦ꯫ ꯀꯪꯂꯩꯄꯤꯕꯥꯅ ꯄꯤꯔꯝꯕ ꯗꯥꯏꯔꯤ ꯑꯁꯤꯗꯨꯝ ꯁꯣꯇꯣ ꯁꯥꯍꯦꯕꯀꯤ ꯃꯥꯡꯈꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ꯫ ꯆꯤꯡꯅꯕ, ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯐꯥꯊꯕ ꯇꯥꯔꯝꯃꯤ꯫ ꯆꯤꯡꯅꯐꯝ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃꯁꯨ ꯏꯃꯥꯡꯗ ꯐꯝꯂꯤ꯫ ꯃꯉꯣꯟꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯇꯩ ꯅꯠꯇꯦ, B.K. ꯆꯤꯡꯁꯨ ꯑꯃꯗꯤ ꯀꯪꯂꯩꯄꯤꯕꯥ ꯑꯅꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯂꯪꯖꯤꯟ ꯑꯃꯗꯤ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝ ꯍꯧꯗꯣꯛꯄ ꯇꯥꯈꯤ꯫ ꯉꯁꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯏꯃꯥ ꯂꯩꯄꯥꯛ ꯃꯇꯠ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯡꯗ ꯎꯠꯂꯦ꯫ ꯏꯀꯥꯏꯔꯞ ꯇꯧꯅ ꯐꯣꯡꯗꯣꯛꯂꯦ꯫
Ima Leipak Macet asi thengnajai. Press ki mi kaubasу ujabadagi lakjabani. Aihak matam khara press asida paumi oi proofreader oi leijage haibu. Editor na maithong makala amna phongdoraki. Laibuk phawani. Aina hodokpa ikaiduna leijarambani. Pause matat aduna adombu press yaunaba pusanbirakpasi nungaijai. Aigi si asi soidana hingadaba mali. Soidana mak hingani. Ima Leipak leitrabadi aikhoibu kadaida leigani. Phajai adomgi wakhal. Ngasidagi hekta hobiro. Ainasu adombu pamjabu kuirabani. Ngaiko wa matanga. Oza Indramanibu kamnokhrabage. Jailda leiri. Nongmadi Ozagi Ireipak adu aina phongge khalli. Phongdri phawbadi matam khara leiminaba yaidana. Leijage haiduna thabak thirakpani. Press asigi aruba thodang kharasu pubiyu. Adombu bikam natrane. Editor na khangning hanglai. Aina tentak khome. Ahoy, mane. Adudi press ki hisab su kharasu biyu. Yamna thagachari. Aina nungaiba phongdoktuna hai. Paumi oina su adongi tengmangjage. Adom haibigano mingbanduna kobiyo. Sahi lengane. Aigi mapung phaba mingdi Kaisam Pramod kauje. Asambana KP Singha. Adomna mapuni na sahib kaujabada kari kaibage. Aihak sahib tinate. Ibani nokminne. Ngaihak wangang nade. Matang aduda phayom setpa sandon lang na thenba. Khadigi pumyat litpa mi nemtak singtak tawba. Adum nadi oiraga masa yamnadi king lawba ahlama ka aduda sanglakme. Manager thaba table adom da sangsinduna chauki da phamthakre. Aibu yangnai. Aina su yangi. Masak nongna taktrabasu manager ni haiba khangle. KP na aibu manager da saktaktuna haire. Taibosa Melai sahib ka khangnabiyu. Ngasidagi press ki paumi. Aduga accountant su oina leiragani. Yamna mamal yamba mini. Marup asini Ireipak ki kanglai paumi haibado. Ibosa manager na namaste tawraga nokphet tawre. Inaubu yamna toina kaithel da ujai. KP na marak thalai. Kaithel samu makong Melai gi leifamne. Hoine ngarang nungthil su urami. Manager na wa pangsilai. Mafam aduda hek leplaga kari tawpibage. Chumlaba lambida kangla konunggi saharbu yengjabani. Pau laujai punsi kyadagisu. Ngarang ahingbu kari pau phongbibage. KP na marau laina makha tare. Karisu phangdabra? Aina pau yamna phangi. Maru oibadi pau matat asina aibu ngasi thabak phangalle. Aina maithong makala amna nofet tawi. Hojikti khangle punsigi sinpham hingnaba pambai. Lamdam masida pau sebu karisu mamal leitana launai. Pot yomlaga hunduknai. Adubu pau se matat amana Melai amadi KP anigi marakta phazaraba mari ama purakpadi ngamle. Masisu angakpa laibakki warini. KP na haraubu ulai. Ai pele nungaire. Pau matat adu kayada mamal yamkhrabano. Hojikti leiminaba tare. Thagi oina adomgi tolop kharadi tawjage. Matikti sadabani. Manager ibosana khudongchaba lauduna KP gi wafamdu samchilai. Ahanba oina thagi lupa chahumdangdi kachage haibu. Aina nungaiba phongdoktuna nokphet tawjai. Thabak phangtaba matam asida thagi lupa chahum phangba haibasi yamna mamal yamlabani haiduna laujai. Adomna yabibase yamna nungaijai. Karisu koibigano free oibiyu. Editor na makha tarai. Aisu thabak ama chasarukhige. Manager ga tanaraga press ki thabak paikhatpa hobiro. Somda lengsinbiro. KP thokre. Aina mabu munna yanghawi. Manager na aigi phampham takle. Sangsinduna phamle.
ꯊꯕꯛ ꯐꯪꯗꯕꯒꯤ ꯉꯥꯎꯆꯠꯅꯔꯕ ꯄꯨꯟꯁꯤꯒꯤ ꯂꯪꯖꯤꯜ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯦꯁꯀꯤ ꯄꯥꯎꯃꯤ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯄꯟꯗꯨꯞ ꯑꯃ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯁꯥꯃꯨ ꯃꯈꯣꯡꯗꯒꯤ ꯀꯦꯄꯤ ꯄ꯭ꯔꯦꯁ, ꯁꯥꯡꯂꯕ ꯋꯥꯔꯤ ꯀꯌꯥꯒꯤ ꯇꯦꯜꯂꯕ ꯅꯤꯡꯁꯤꯡꯕꯒꯤ ꯃꯇꯝ꯫ ꯋꯥꯍꯪ ꯀꯌꯥꯗꯤ ꯂꯩꯔꯤ, ꯕꯤ.ꯀꯦ. ꯁꯤꯡꯁꯨ, ꯊꯣꯏꯕ ꯂꯨꯋꯥꯡ ꯑꯃꯗꯤ ꯀꯦ.ꯄꯤ. ꯁꯤꯡꯍ꯫ ꯄꯥꯈꯪ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯪꯂꯩꯄꯤꯕꯥꯒꯤ ꯃꯤꯡꯊꯣꯜ ꯂꯧꯔꯤꯕ ꯑꯍꯤꯡꯒꯤ ꯃꯤꯔꯣꯜ ꯑꯗꯨ ꯀꯅꯥ ꯑꯣꯏꯒꯅꯤ? ꯃꯇꯧ ꯏꯃꯥꯅ ꯍꯦꯛ ꯃꯥꯟꯗꯅ ꯁꯣꯇꯣ ꯁꯥꯍꯦꯕ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ? ꯆꯤꯡꯅꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯃꯅꯤꯍꯥꯔ ꯍꯥꯠꯄ ꯅꯨꯄꯥ ꯑꯅꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯒꯂꯤ ꯅꯝꯕꯔ 27ꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯪꯖꯤꯟ ꯀꯅꯥꯅ ꯀꯝꯗꯧꯅ ꯐꯣꯡꯒꯅꯤ? ꯏꯕꯨꯡꯉꯣꯒ ꯊꯦꯡꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯃꯦꯅꯦꯖꯔ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯛꯈꯪꯅꯕ ꯑꯣꯏꯅ ꯆꯥ ꯊꯛꯁꯤ꯫ ꯉꯁꯤꯗꯤ ꯕꯟꯒ ꯑꯣꯏꯕꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯋꯥꯔꯤ ꯁꯨꯁꯤ, ꯏꯌꯥꯝꯕ ꯆꯥ ꯀꯧꯔꯨꯒꯦ, ꯐꯝꯂꯝꯃꯨꯀꯣ꯫ ꯑꯩꯅ ꯈꯥꯝꯃꯦ꯫ ꯌꯥꯔꯦꯗ ꯇꯥꯗ, ꯕꯟꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯨꯒꯦ, ꯄꯥꯎꯆꯦ ꯑꯇꯩ ꯃꯌꯥꯝꯁꯦ ꯌꯦꯡꯂꯝꯃꯣ꯫ ꯃꯦꯅꯦꯖꯔ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯍꯥꯛ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯁꯦꯠ ꯑꯗꯨ ꯑꯃꯃꯝ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯒ ꯑꯃꯒ ꯏꯃꯥꯟ ꯃꯥꯟꯅꯩ, ꯀꯦꯞꯁꯟ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯟꯖꯤꯟꯇꯅꯤ꯫ ꯑꯌꯥꯝꯕꯅ ꯕꯅꯥ ꯂꯥꯟꯕꯗꯤ ꯌꯥꯎꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯄꯥꯕꯗꯤ ꯑꯔꯊ ꯊꯣꯛꯏ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯦꯡꯅꯈ꯭ꯔꯕ ꯄꯥꯎꯗꯝꯗ ꯐꯣꯡꯂꯤꯕ ꯂꯩꯁꯅꯥꯒꯤ ꯄꯥꯎ ꯑꯗꯨꯇꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯍꯟꯅ ꯍꯟꯅ ꯄꯥꯔꯨꯏ꯫ ꯀꯔꯤ ꯋꯥꯈꯜ ꯊꯣꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ꯫ ꯄꯥꯎꯁꯤꯒꯤ ꯂꯃꯥꯏꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡ ꯎꯔꯛꯂꯦ꯫ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯃꯥꯏꯊꯣꯡ, ꯇꯊꯛ ꯇꯊꯛꯄ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯀꯪꯁꯤꯜꯂꯕ ꯆꯤꯝꯕꯥꯜꯅ ꯀꯧꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯦꯂꯩ, ꯃꯦꯂꯩ, ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯒꯤ ꯂꯩꯁꯅꯥ? ꯑꯩꯒꯤ ꯃꯤꯠꯂꯝꯗ ꯎꯔꯤꯕ ꯂꯩꯁꯅꯥꯒꯤ ꯃꯃꯤꯗ ꯃꯨꯟꯅ ꯌꯦꯡꯂꯨꯏ꯫ ꯀꯗꯥꯏ? ꯀꯅꯥꯁꯨ ꯎꯗꯦ, ꯑꯍꯥꯡꯕꯅꯤ꯫ ꯄꯥꯎꯆꯦꯒꯤ ꯃꯌꯦꯛꯅꯤ꯫ ꯄꯨꯛꯅꯤꯡꯗꯗꯤ ꯍꯪꯂꯤ, ꯃꯦꯂꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯂꯩꯁꯅꯥ ꯔꯥꯅꯤ, ꯅꯪꯕꯨ ꯉꯁꯤ ꯃꯐꯝ ꯀꯩꯗ ꯂꯩꯔꯤꯒꯕ? ꯅꯪꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯃꯦꯂꯩ ꯂꯩꯁꯅꯥ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯍꯥꯟꯕ ꯄꯟꯗꯨꯞ, ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯀꯥꯏꯅꯈꯤꯕ ꯀꯨꯏꯔꯦ, ꯀꯥꯎꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯄꯥꯃꯦꯜ ꯑꯃꯗ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯝꯃꯤ ꯃꯦꯂꯩ ꯑꯃꯁꯨꯡ ꯂꯩꯁꯅꯥ꯫ ꯀꯔꯝꯅꯕꯨ ꯀꯥꯎꯔꯨꯒꯅꯤ? ꯇꯦꯔꯥ ꯀꯩꯊꯦꯜꯒꯤ ꯂꯩꯁꯅꯥ ꯔꯥꯅꯤ, ꯑꯩꯒꯤꯗꯤ ꯁꯨꯞꯅꯇꯒꯤ ꯂꯩꯁꯅꯥ꯫ ꯃꯥꯒꯤ ꯃꯩꯁꯥ ꯂꯥꯡꯍꯧꯔꯤ꯫ ꯃꯥꯕꯨꯗꯤ ꯊꯤꯗꯨꯅ ꯄꯥꯎꯒꯤ ꯆꯤꯅꯥꯈꯣꯜ ꯃꯔꯛꯇ ꯂꯣꯟꯅ ꯄꯤꯁꯤꯟꯊꯍꯧꯏ꯫ ꯃꯥꯕꯨ ꯀꯥꯎꯅꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ, ꯖꯦꯅꯤ ꯂꯧꯁꯤꯔꯥ ꯍꯥꯏꯅ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯅꯤꯁꯨ ꯀꯥꯏꯅꯕ ꯇꯥꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯃꯆꯥ ꯄꯣꯛꯂꯒ ꯍꯨꯟꯇꯣꯛꯂꯝꯕꯤ ꯖꯦꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯕꯨꯗꯤ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝ, ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯂꯩꯁꯥ ꯄꯥꯈꯪ, ꯂꯩꯁꯅꯥ ꯑꯃꯁꯨꯡ ꯃꯦꯂꯩ ꯑꯅꯤꯒꯤ ꯖꯨꯔꯥ ꯍꯦꯟꯗꯣꯛꯅ ꯂꯝꯕꯥ ꯆꯥꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯤ, ꯀꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯆꯨ ꯁꯪꯈ꯭ꯔꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ, ꯊꯧꯗꯣꯛ ꯀꯌꯥ, ꯄꯨꯟꯁꯤ ꯗꯥꯏꯔꯤꯗ ꯍꯛꯈ꯭ꯔꯕ ꯃꯊꯦꯜ ꯀꯌꯥꯒꯤ ꯇꯥꯡꯀꯛ ꯀꯌꯥ, ꯄꯟꯗꯨꯞ ꯀꯌꯥ ꯃꯤꯠꯂꯝꯗ ꯎꯔꯛꯂꯦ ꯂꯩꯁꯅꯥ꯫